ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯎꯔꯒ ꯍꯥꯏꯗꯤ ꯐꯣꯟꯗ ꯆꯦꯛ ꯇꯧꯕ ꯀꯥꯟꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ 7K ꯍꯦꯜ ꯂꯩꯔꯝꯃꯦꯀꯣ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯑꯃ ꯀꯣ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯩ ꯍꯧꯖꯤꯛ 7K ꯌꯧꯔꯛꯑꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯑꯆꯤꯞꯃꯦꯟ 7K ꯑꯣꯏꯒꯦꯔꯥ 8K ꯑꯣꯏꯒꯦꯔꯥ 9K ꯑꯣꯏꯒꯦꯔꯥ 100K ꯑꯣꯏꯒꯦꯔꯥ ꯏꯚ꯭ꯔꯤ ꯁ꯭ꯇꯦꯞꯅꯤꯀꯣ ꯃꯊꯪ ꯃꯊꯪ ꯑꯗꯨꯅ ꯁ꯭ꯇꯦꯞ ꯈꯨꯗꯤꯡꯃꯛꯁꯦ ꯌꯥꯝ ꯂꯥꯏꯅ ꯐꯪꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯆꯦꯅꯦꯜꯅꯤꯀꯣ ꯑꯗꯨ ꯃꯃꯥꯡꯒꯤ 2019ꯒꯤ ꯑꯦꯄ꯭ꯔꯤꯜꯐꯥꯎꯗ ꯑꯩ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯊꯥꯒꯠꯂꯝꯃꯦ ꯃꯗꯒꯤ ꯑꯩ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯊꯥ 2 ꯂꯩꯔꯒ ꯊꯥ 3 ꯂꯩꯔꯒ ꯑꯩꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯑꯞꯂꯣꯗ ꯇꯧꯈꯤꯕꯅꯦ ꯑꯗꯒꯤ ꯑꯃꯨꯛ ꯂꯦꯞꯄꯨꯔꯦ ꯊꯥ 3-4 ꯂꯦꯞꯄꯨꯔꯀꯥꯟꯗ ꯑꯩ ꯍꯧꯖꯤꯛ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯑꯩ ꯑꯃꯨꯛ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯩ ꯑꯞꯂꯣꯗ ꯇꯧꯕ ꯍꯧꯔꯛꯑꯦꯀꯣ ꯑꯗꯨꯅ ꯑꯩ ꯃꯇꯨꯡ ꯇꯥꯅꯁꯨ ꯑꯩ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯔꯛꯑꯅꯤ ꯇꯧꯔꯒꯦꯅꯁꯨ ꯈꯜꯂꯦ ꯑꯗꯨꯒ ꯕ꯭ꯂꯣꯛ ꯗꯥꯎꯟ ꯍꯥꯡꯉꯀꯥꯟꯗ ꯀꯔꯤꯅꯣ ꯑꯇꯩ ꯑꯇꯩꯁꯨ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯕ꯭ꯂꯣꯒꯤꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯀꯔꯤ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯁꯨꯝ ꯍꯥꯏꯗꯤ ꯈꯪꯍꯟꯅꯤꯡꯕ ꯎꯠꯅꯤꯡꯕ ꯀꯌꯥ ꯑꯃ ꯑꯩ ꯎꯠꯀꯦꯅ ꯑꯩ ꯁꯨꯝ ꯄ꯭ꯂꯥꯟ ꯇꯧꯖꯔꯤꯀꯣ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯋꯥꯟꯁ ꯑꯒꯦꯟ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯅꯧꯕ ꯚ꯭ꯌꯨꯋꯔꯁ ꯑꯣꯏꯕꯤꯔꯒꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯊꯦꯡꯛ ꯌꯨ